Bora yam hau mafam ama leire singda meching ama thakta mayam borada nate pakora adagi alu chop aduga kaino se soibung ngobase adai yam hawe mogi mangala tawba loini lei ko adu special oina mogi asar yam hawe ai mamangi maitai charawa numituda jingka ba chasaru bane adudai achapo chajare esida numito misu yam chille lepcha charaga dum lakpaduda ine se bram oibagi bagi lupani fu wat hobo male aina sum yum yor kana pathokpado ko adudugi nungai tadana aise ngasi achapo khara sabo oina thinba lakchabane ado isi sina budi lahora roige offer to thoge ne yam kana hay ado aina sum nungai te nane namdana pijarame aduga amu isi sina amu pakora ani daini namdana hapchan bire ma haw yengona ado mogi special oina soibumse bagi yam hawe na haine adu dai sunga sidi lupa yang khai lejaraga ma haw yengena lejare ado yam tawre ko haw so hawrame aduga mayam sum haw yeng biune yamna khoi merames ki oina su yam